ꯗꯥꯃꯆꯥ ꯅꯪ ꯈꯛꯇꯔꯣ ꯅꯪ ꯈꯛꯇꯔ ꯅꯨꯄꯤ ꯀꯥꯏꯅꯔꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ 24 hour ꯊꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯌꯥꯔꯔꯣꯏꯌꯦ ꯅꯁꯥꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯂꯤꯚꯔ ꯁꯦꯔꯣꯁꯤꯁ ꯇꯥꯔꯅꯦꯕ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯊꯛꯅꯤꯡꯂ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯑꯩ ꯀꯨꯁꯤꯅꯤ ꯑꯩ ꯀꯨꯁꯤ ꯈꯪꯉꯕ꯭ꯔꯣ ꯅꯪ ꯗꯔꯀꯥꯔ ꯂꯩꯇꯦ ꯈꯪꯉꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯌꯨ ꯊꯛꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯄꯤꯊꯛꯂꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯛꯂꯝꯕ꯭ꯔꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯉꯥꯎꯔꯝꯕ꯭ꯔꯣ ꯑꯩ ꯊꯛꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯊꯛꯀꯅꯤ ꯅꯪꯒꯤ ꯑꯐꯕ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯆꯧꯅ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯂꯩꯍꯧꯔꯣ ꯊꯛꯍꯧꯔꯣ ꯅꯕꯨꯛꯇꯨ ꯄꯦꯟꯅ ꯊꯛꯍꯧꯔꯣ ꯑꯗꯨꯒ ꯉꯥꯍꯧꯔꯣꯀꯣ ꯆꯠꯂꯦ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯅ ꯆꯦꯒꯞ ꯂꯥꯏ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯣꯏ ꯇꯥꯃꯣ ꯅꯪ ꯌꯥꯝꯅ ꯊꯛꯃꯟꯈ꯭ꯔꯦꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯌꯨ ꯊꯛꯄꯗꯣ ꯈꯔ ꯂꯦꯞꯄꯤꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯉꯥꯡꯅ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯑꯩꯒꯤ ꯑꯋꯥꯕꯕꯨꯗꯤ ꯅꯈꯣꯏꯅ ꯈꯪꯕꯤꯗꯦ ꯑꯩꯕꯨ ꯌꯨ ꯊꯛꯀꯅꯨ ꯑꯁꯤ ꯈꯛꯇꯅꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯁꯤꯅ ꯑꯩꯒꯤ ꯑꯍꯧꯕꯅꯤ ꯑꯔꯣꯏꯕꯁꯨꯅꯤ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯤ ꯅꯪ ꯇꯥꯃꯣꯗ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨ ꯇꯥꯃꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯥꯃꯣꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯦꯒꯞ ꯂꯥꯏ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯃꯨꯟꯅ ꯇꯥꯎ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯄꯤꯒꯗꯕꯅꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯃꯈꯛꯀꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯄꯣꯠ ꯑꯃꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯣꯠ ꯑꯃꯒ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯎꯍꯩ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯛꯑꯣ ꯖꯜꯗꯤ ꯕꯇꯥओ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯈꯪꯗꯦꯕꯣ ꯇꯥꯃꯣ ꯀꯗꯥꯏ ꯈꯪꯅꯤ ꯅꯪꯅ ꯑꯗꯨ ꯀꯗꯥꯏ ꯈꯪꯅꯤ ꯆꯦꯒꯞ ꯂꯥꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯄꯨꯡ ꯑꯃꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯙꯣꯜ ꯑꯃꯒ ꯄꯨꯜꯂꯒ ꯄꯨꯡꯙꯣꯜ ꯈꯪꯉꯦꯗꯅ ꯗꯨ ꯌꯨ ꯑꯟꯗꯔꯁꯇꯦꯟ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯁꯥ ꯑꯃꯈꯛ ꯂꯩ ꯁꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯒꯤ ꯑꯔꯣꯏꯕ ꯂꯦꯇꯔ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏ ꯀꯔꯤ ꯁꯥꯅꯣ ꯖꯜꯗꯤ ꯕꯇꯥओ ꯑꯗꯨꯁꯨ ꯈꯪꯗꯦꯕꯣ ꯇꯥꯃꯣ ꯀꯗꯥꯏ ꯈꯪꯅꯤ ꯅꯪꯅ ꯆꯦꯒꯞ ꯂꯥꯏ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯁꯃꯥꯏꯒꯤ ꯌꯧꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯏ